Kuki joda Ahenba Autonomy Piduna thubada Yasinnaba purakpagi phibamda leire haibasi yaningde. Paosingna Center na Kuki joda Ahenba Autonomy Piduna thubada Yasinnaba purakpagi phibamda leire hairiba wafam asibu Good Governance Party GGP na kanba moongda yaningde haina party asin hadorakpa cherol amada phongdorokli. Cherol asina hai Ahenba Autonomy hairiba si karam makhlgi autonomy no haiba India lengakna press ki khutangda sengdokadabani natrabadi mairik pidagi maijawbi olakani maru oina misi mina nanguna lairiba miyoi khudimaki thamoida chakuna lairiba makhai asi chakpa hengalakani maru oina IDP sing ngasi phawba mayumda hanjinba ngamdringai cheraksida separate administration pigani haibasi mangda manga tanba oina thokani hatu semliba frontier Nagaland Territorial Authority asibu center gi khujin thawrang makhadani masigi model da Manipur bu machet ahum thokna kuki maitai naga thukaina ba thausil thawrangni hairibasina achumba oina laukhoklabadi Good Governance Party na Manipur miyam galorena pre-merger status politically talakani Maramasina Maira Paibi Lu Kudingmak, Mahairoi Lu Kudingmak, Laumi Sinmi Lu Kudingmak, Intellectual Kudingmak, Manipurda Kundaminari Bapuru Kudingmak, Amasung, Manipurda Ladiba Political Party Kudingmak, Apun Bawakal, Lingzen Amakhakim Makada, Makha Tholakpada Puna Tengaminaba Matau Tai Haina Cherol Asina Makata na Fungrokli. BSF personnel sing puba truck may chaklakre ngarang numinang warang pung mga kamini kuntra rom tarakpada sengmai police station na kwaliba Maharabigi mafamama da National Highway 2 paringda 131 Battalion BSF ki company ki personnel sing purakpa 407 mini truck ama khangawduna may hawduna chaklakpadagi ayamba saruk lawba yadana mangle Police tagi fangba pauna haibada BSF personnel sing adu kangla tombi post laibani punna makhoi gari manga rom da personnel sing litan da thokliba irangi damakta ngak sel lunaba gas cylinder mari manga yauna lakpada khangawduna 407 mini truck asi mai hawna salapani hairi adumoina ma gari asi tonglaki ba personnel sing kulaitu na gari dai kumthaduna gas cylinder mari su lauthaba nanghauki adubo cylinder ama dilakthokpa nanghawdabadagi mai waiduna pokhai ki hairi tawdogasi Tabadagi, Loitang Kunoda Labor Fair Service Substation ki personnel sing lakuna may mutake hairi panbaya badita sikini pandagi litan tholakiba kanglop anegi irang Yasinnaba Ahenba Center amasung State Force sing thajin ba leptribani Litanda Kuki naga anigi marakta thokliba irang asi atuba matamda peace talk tawguna loisin hanbiu MSA Minority Community Kuki naga anigi marakta hauzik thokliba irang asi atubada peace talk tawguna loisin hanbiu haina Minority Students Association MSA Manipur na appeal tarakli MSA Manipur ge General Secretary CS Payas na kuyak Piduna press thadorak pachirol asina haribadi ikhang khangawdana karigumba kharadagi minority furup maraktagi Kuki naga anigi litanda lairiba khunja singna ungkhatna thokaningda ba thawdok kaya thokanduna yum mai thaba Kulai kya sijinaduna amang ata thogalibasi nakal animakki reader sing pamenduna peace talk tawguna warashin tawna bohana biu lisingani kulhumdoi me ahumdagi haurakliba kanglupki irangna Manipur asi kham thengna wadna lairibani masibu fanaba restore amadi peace laknaba anouba lengak semna hotnariba serak asida asikumba irang tholakpa haibasi thamoi sokna nungaite haina phongdrokli serolasina hai tungi yumber oirakadaba satri kay kuidana pangtokadori Council of Higher Secondary Education Manipur amadi Board of Secondary Education Manipur gi exam gi damak sem saduna leiringai matamda yum mai chakpigi awaba nongmai makhlgi akiba pokhanba haibasi akanba moongda Minority Students Association na condemn tawi nauna semlakliba lengak asina lawfam thokpa thawdang lobiduna atubada litan parjagi kanglup animak phaminaduna santi gi wari tawbiduna hanagum khunja sing adu nungsi chanana leminahan biu haiduna MSA Manipur na haijarakli loinana micham prajar ngaknaba atopa state tagi lakliba Central Force singna asigumba irang asibu control tawba ngamdaba haibasi angakupoi loinana makhoi sing asibu Manipur dagi halan bikro haiduna lengaki mafamdasu appeal tawrakli Paumi kunmanga yauna miyoi kuntragi team bed nam khongsakidamakta ngasi CM Khemsa na lamthakre All Manipur Working Journalists Union gi external tour Vietnam khongsat Manipur ge Chief Minister Yumnam Khemsa na lamthakre singjamai Yumnam laikai lairembi lampakta gi lamthake ba khongsat asida media house kayagi media person kunmanga amadi
DIPRꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯉꯥ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 30ꯅ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯗꯤꯇꯔ ꯒꯤꯜꯗꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯔꯨꯄꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯇꯨꯔ ꯑꯁꯤ DIPRꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯑꯃꯖꯨꯅ ꯁꯤꯟꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗꯒꯤ ꯑꯣꯏꯕ ꯑꯦꯛꯁꯇꯔꯅꯦꯜ ꯇꯨꯔ ꯑꯃꯅꯤ꯫ ꯇꯨꯔ ꯑꯁꯤꯅ ꯚꯤꯌꯦꯠꯅꯥꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯁꯦꯛꯇꯔꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯔꯝꯅ ꯄꯥꯏꯈꯠꯂꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ, ꯏꯀꯣꯅꯣꯃꯤ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯌꯦꯡꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ-ꯅꯨꯡꯉꯥꯏ ꯀꯌꯥ ꯌꯥꯎꯅ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯌꯥ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯃꯤ ꯇꯤꯝ ꯑꯁꯤꯅ ꯚꯤꯌꯦꯠꯅꯥꯝꯗ ꯆꯠꯄꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯍꯥꯠꯈꯤꯕ ꯗꯤꯄꯨ ꯗꯥꯁꯀꯤ ꯏꯃꯨꯡꯗ ꯂꯨꯄꯥ ꯂꯥꯈ 38ꯀꯤ ꯇꯦꯡꯕꯥꯡ ꯄꯤꯔꯒꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗ ꯃꯩꯃꯦꯟꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯈꯤꯕ ꯗꯤꯄꯨ ꯆꯟꯗ꯭ꯔ ꯗꯥꯁꯀꯤ ꯏꯃꯨꯡ ꯑꯗꯨꯒꯤꯗꯃꯛ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯃꯁꯨꯡ ꯁꯧꯒꯠꯄ ꯄꯤꯒꯅꯤ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯕꯥꯂꯥꯁ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯗꯥꯁꯄꯨ ꯐꯨꯈꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯟꯈꯤꯕ ꯑꯃꯁꯨꯡ ꯃꯩ ꯊꯥꯔꯒ ꯍꯥꯠꯈꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯦꯜ ꯇꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯁꯣꯏꯗꯅ ꯂꯩꯕ ꯌꯥꯅꯕ ꯄꯔꯃꯦꯅꯦꯟꯠ ꯑꯣꯏꯕ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯃꯁꯨ ꯁꯧꯒꯠꯄ ꯄꯤꯒꯅꯤ꯫ ꯍꯧꯈꯤꯕ ꯊꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯗꯨꯀꯦꯁꯟ ꯑꯦꯗꯚꯥꯏꯖꯔ CR ꯑꯕ꯭ꯔꯥꯅ ꯃꯣꯀꯥꯃꯤꯌꯥꯟꯀꯥꯟꯗ ꯈꯨꯟꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯈꯤ ꯑꯃꯁꯨꯡ ꯗꯥꯁꯀꯤ ꯏꯃꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯥꯔꯥꯀꯥꯟꯗꯒꯤ ꯎꯞ ꯖꯤꯂꯥ ꯅꯤꯔꯕꯥꯍꯤ ꯑꯣꯐꯤꯁꯥꯔ UNOꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯦꯡꯕꯥꯡ ꯑꯗꯨ ꯀꯥꯏꯈꯠꯄꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯎꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛ ꯑꯣꯟꯊꯣꯛꯀꯗꯕ ꯌꯨꯝ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯇꯀꯥ ꯃꯤꯂꯤꯌꯟ 2.5ꯀꯤ ꯑꯦꯂꯣꯀꯦꯁꯟ ꯑꯃ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ꯫ ꯍꯛꯊꯦꯡꯅꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯗꯤꯄꯨ ꯗꯥꯁꯀꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯇꯀꯥ ꯂꯥꯈ 10 ꯄꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯔꯤꯁꯤꯞ FDRꯗ ꯇꯀꯥ ꯂꯥꯈ 5 ꯗꯤꯄꯣꯖꯤꯠ ꯇꯧꯔꯒꯅꯤ꯫ ꯗꯥꯁ ꯃꯁꯥꯒꯤ ꯆꯍꯤ 25 ꯁꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯤꯟꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯍꯤꯡꯅꯕꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯐꯦꯛꯇꯔꯤ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯃꯩꯃꯦꯟꯁꯤꯡꯗ ꯂꯩꯕꯅꯤ꯫ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯂꯨꯆꯤꯡꯕ ꯏꯟꯇꯔꯤꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯦꯟꯒꯠꯂꯛꯈꯤꯕꯒ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯅꯦꯁꯅꯦꯜ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯒꯁꯠ 2024ꯗꯒꯤ ꯍꯧꯅ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯂꯤꯁꯤꯡ ꯀꯌꯥ ꯆꯠꯊꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯍꯤꯟꯗꯨ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯥ ꯑꯁꯤꯒꯤ 12ꯗ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯂꯩꯕ ꯍꯤꯟꯗꯨ ꯃꯆꯥ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯟꯗꯨ ꯃꯆꯥ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯔꯕ ꯁꯨꯁꯦꯟꯇ ꯆꯟꯗ꯭ꯔ ꯁꯔꯀꯥꯔ ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯆꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯃꯍꯥꯛꯀꯤ ꯆꯦꯡꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯊꯥꯡꯅ ꯊꯤꯜꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯄꯥꯎꯒꯤ ꯆꯦꯅꯦꯜ ꯑꯃꯗ ꯇ꯭ꯔꯤꯁꯥꯟꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯐꯤꯔꯣꯖ ꯍꯨꯁꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯜꯂꯗꯨꯅ ꯁꯥꯎꯊ ꯀꯟꯗꯥꯔ ꯈꯨꯡꯒꯪꯗꯒꯤ ꯎꯄ ꯖꯤꯂꯥ ꯕꯣꯒꯔ ꯕꯖꯥꯔꯗ ꯂꯩꯕ ꯕꯥꯏ ꯏꯟꯇꯔꯄ꯭ꯔꯥꯏꯁ ꯍꯥꯏꯅ ꯈꯪꯅꯕ ꯆꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯆꯦꯡ ꯗꯨꯀꯥꯟ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯐꯤꯔꯣꯖꯀꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯟꯗ꯭ꯔ ꯁꯔꯀꯥꯔꯕꯨ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯊꯥꯡꯅ ꯊꯤꯜꯂꯕ ꯃꯇꯨꯡ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯁꯇꯔ ꯆꯤꯡꯊꯔꯒ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯔꯛꯄꯗ ꯁꯇꯔ ꯑꯗꯨ ꯍꯥꯏꯒꯠꯂꯨꯕꯗ ꯃꯅꯨꯡꯗ ꯁꯨꯁꯦꯟꯇ ꯆꯟꯗ꯭ꯔ ꯁꯔꯀꯥꯔ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯖꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯑꯔꯩꯕ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯍꯨꯗꯨꯅ ꯄꯨꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯗꯨ ꯀꯅꯥꯒꯁꯨ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯁꯦꯟꯇ ꯆꯟꯗ꯭ꯔ ꯁꯔꯀꯥꯔ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯊꯛꯇ ꯃꯨꯁꯂꯤꯝꯁꯤꯡꯅ ꯑꯇꯝꯅꯅ ꯆꯠꯊꯔꯛꯄ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯤꯟꯗꯨ ꯑꯃ ꯐꯨꯔꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫
US ꯂꯥꯟꯃꯤꯅ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤ ꯇꯦꯔꯣꯔꯤꯖꯝ ꯂꯥꯟꯊꯦꯡꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯂꯥꯟꯃꯤ ꯆꯅꯤ ꯔꯣꯝꯅ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤ ꯍꯥꯏꯅ ꯅꯥꯏꯖꯦꯔꯤꯌꯥ ꯑꯃꯁꯨꯡ US ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯋꯥꯁꯤꯡꯇꯟꯒꯤ ꯃꯔꯛꯇ ꯂꯥꯟꯃꯤꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯈꯣꯡꯊꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯇꯦꯔꯔ ꯒ꯭ꯔꯨꯞꯁꯤꯡ ꯃꯥꯌꯣꯛꯅꯕꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯐꯤꯔꯦꯞꯁꯨ ꯂꯧꯃꯤꯟꯅꯈꯤ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯁꯃꯥꯏꯂꯥ ꯎꯕꯥꯅ USꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯎꯅ ꯇꯦꯛꯅꯤꯀꯦꯜꯒꯤ ꯁꯄꯣꯔꯠꯁꯨ ꯄꯤꯔꯤ ꯍꯥꯏꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯈꯜꯒꯤꯗꯃꯛ ꯚꯣꯇꯔꯁꯤꯡꯅ ꯌꯨꯝꯗ ꯂꯥꯛꯅꯕꯗꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯀ꯭ꯔꯛ ꯏꯟꯅꯈ꯭ꯔꯦ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯈꯜꯗ ꯚꯣꯇꯔꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯤꯔꯦꯞꯁꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯚꯣꯠ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯁꯤꯡ ꯃꯤꯅ ꯀ꯭ꯔꯛ ꯏꯟꯅꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯈꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯚꯣꯠ ꯊꯥꯗꯕ ꯐꯪꯍꯧꯅꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯊꯨꯝꯖꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯅꯅꯕ ꯍꯣꯠꯅꯈꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯇꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯚꯣꯠ ꯊꯥꯗꯅꯕ ꯑꯌꯨꯛ ꯄꯨꯡ 8:30 ꯍꯧꯔꯒ ꯄꯨꯡ 4 ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯃꯤꯈꯜ ꯍꯦꯛ ꯂꯣꯏꯕ ꯃꯇꯨꯡꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 4ꯒꯤ ꯃꯇꯨꯡꯗ ꯍꯧꯒꯅꯤ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯈꯜꯒꯤ ꯔꯤꯖꯜ ꯊꯥ ꯑꯁꯤꯒꯤ 16ꯒꯤ ꯑꯌꯨꯛꯇ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯖꯔꯅꯦꯂꯤꯁꯠ 30ꯒꯤ ꯃꯊꯛꯇ ꯙꯥꯀꯥꯗ ꯊꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯏꯂꯦꯛꯁꯟ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯤꯍꯨꯠꯁꯤꯡ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯙꯥꯀꯥꯗ ꯌꯧꯔꯛꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯤꯝ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯤꯈꯜ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯄꯥꯎ ꯄꯤꯈꯤꯕꯅꯤ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯩꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏ ꯀꯃꯤꯁꯟꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯅꯕꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯜ ꯂꯥꯡꯕꯒ ꯂꯣꯏꯅꯅ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄꯗ ꯆꯪꯕ ꯁꯦꯟꯐꯝꯁꯤꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯇꯔꯤꯝ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯕꯨ ꯄꯥꯎ ꯂꯧꯒꯗꯧꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯇꯦꯂꯤꯚꯤꯖꯟ ꯅꯦꯠꯋꯥꯔꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯤꯑꯣ ꯅ꯭ꯌꯨꯁ ARY ꯅ꯭ꯌꯨꯁ ꯁꯃꯥ ꯅ꯭ꯌꯨꯁ PTV ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ TV ꯌꯥꯎꯔꯤ ꯃꯤꯈꯜ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁꯠ ꯑꯃꯁꯨꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯐꯤꯒꯔꯁꯤꯡꯁꯨ ꯌꯥꯎꯒꯗꯧꯔꯤ ꯃꯤꯈꯜ ꯄꯥꯎ ꯃꯔꯤꯛ ꯆꯨꯝꯅ ꯂꯧꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯊꯧꯔꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯤꯅꯤꯁꯇꯔꯅ ꯗꯣꯃꯦꯁꯇꯤꯛ ꯃꯦꯗꯤꯌꯥ ꯑꯥꯎꯠꯂꯦꯠꯁꯤꯡꯗ ꯈꯟꯅꯕ ꯗꯤꯔꯦꯛꯇꯤꯕꯁꯤꯡ ꯄꯤꯈ꯭ꯔꯦ ꯃꯤꯈꯜ ꯑꯁꯤꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯒꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯖꯃꯥꯠ-ꯏ-ꯏꯁꯂꯥꯃꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯄꯥꯡ 13 ꯏꯁꯂꯥꯃꯤ ꯑꯟꯗꯣꯂꯟ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯄꯥꯔꯇꯤꯁꯤꯡ ꯌꯥꯎꯔꯤ